ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯑꯁꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯑꯣꯏ꯫ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯁꯤꯁꯨ ꯂꯣꯏꯈ꯭ꯔꯒꯗꯤ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯣꯟ ꯅꯣꯛꯄ ꯃꯩꯊꯣꯡꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯋꯥꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ, ꯈꯪꯍꯟꯗꯅ ꯑꯋꯥꯕ ꯑꯗꯨ ꯀꯅꯥꯗꯁꯨ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯥꯏꯊꯤꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯒꯨꯟ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯑꯩꯗꯤ ꯃꯥꯏꯊꯤꯔꯦ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ, ꯃꯥꯏꯊꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯅꯠꯇꯦ꯫ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯣꯠꯅꯒꯦ ꯈꯟꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯑꯁꯣꯟꯕꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ, ꯃꯥꯏꯊꯤꯔꯕ ꯑꯩꯒꯤꯗꯃꯛ ꯀꯔꯤꯕꯨ ꯑꯃꯨꯛ ꯂꯦꯝꯍꯧꯔꯤ? ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯄꯨꯝꯅꯃꯛ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯐꯥꯎꯕ ꯂꯣꯏꯈꯤꯔꯣꯏ ꯅꯪꯒꯤ ꯋꯥꯔꯤꯗꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅ ꯅꯉꯣꯟꯗꯒꯤ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯕꯁꯨ ꯄꯣꯠꯁꯛ ꯑꯃꯗꯤ ꯀꯥꯎꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯁꯕꯔ, ꯑꯈꯥꯡ ꯀꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯕꯔ ꯑꯁꯤꯅ ꯅꯪꯒ ꯂꯣꯏꯅꯕ ꯍꯧꯈ꯭ꯔꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯃꯇꯝꯁꯨ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ, ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯉꯁꯤꯗꯤ ꯅꯪ ꯑꯃꯝꯕꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯗꯨꯅꯗꯤ ꯇꯥꯛꯂꯤ ꯑꯉꯥꯟꯕꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯂꯩꯔꯝꯗ꯭ꯔꯕ ꯑꯃꯝꯕ ꯑꯗꯨꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯂꯩꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯕꯅꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯀꯥꯎꯕꯤꯒꯅꯨ, ꯅꯪꯒꯤ ꯚꯦꯂꯨ ꯑꯁꯦ ꯅꯪꯒꯤ ꯃꯥꯏꯊꯤꯕ ꯑꯗꯨꯅ ꯗꯤꯁꯥꯏꯠ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯚꯦꯂꯨꯗꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯪꯅ ꯀꯌꯥꯔꯛ ꯀꯥꯏꯔꯕꯁꯨ, ꯀꯌꯥꯔꯛ ꯃꯥꯏꯊꯤꯔꯕꯁꯨ, ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯡꯒꯦ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯝꯖꯤꯟꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤ꯫ ꯅꯈꯣꯏꯅ ꯎꯔꯝꯂꯒꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅ ꯁꯥꯠ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯍꯣꯠꯅꯕ ꯀꯟꯕ, ꯑꯈꯥꯡ ꯀꯟꯕꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯎꯔꯝꯂꯒꯅꯤ꯫ ꯍꯤꯁꯇ꯭ꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ, ꯇꯥꯕ ꯐꯪꯏ꯫ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯃꯔꯨꯞꯁꯤꯡ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯁꯕꯔ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫